Episode meeting tabi sing bohan bamak te no mai thing kun ji soina tram oxibol loina khrum jari ngasi mar pau myam de pizari Trong lawi thotoki mayukta kaukipa total shutdown chathare Manipur Home Minister Govindas Konthojamna chathariba total shutdown handokpi na ba appeal tawrakle Lunina Kukina ko terrorist singi mathakta military crackdown tawduna mathatba ngamdrabadi CM amadi Home Minister from thado o BJP ki political activity boycott tawragani haina kokomina phungdorakle Mapunga bapau miyam de pizare Trong lawi mi har ki mayokta Bishnupur district maikidagi oiba tongan milopsing na kaukiba numit mangani gi total shutdown na mahoksa gi ponchi ta chauna akaiba pikre total shutdown asina maram oirega koirambang kaithel amasung dukan sing yauna karbar gi mafam pumba thongno naki passenger gari amta chena khidre tangai fadab kharna na lambi gari chatna khide total shutdown asigi manungda mafam kharadadi wakan pam duna trong lawi mi hata chenari basing khab cherak piu thodo asigi Thodoksing adogi justice fangalu haiba demand da khongjang changsingki adubo total shutdown manungda pamdaba thodoksing thopagi pauti leitri Imphal khaktan natana Bishnupur kaksing Thawbal amasung Jiribam dasu total shutdown asigi mami chawnga takhe district sing adu lariba kaithel amasung dukan sing thonglo nakhi Bishnupur district yonadi lambi ngefam kya da ban chogal pami kya thoklakna achat oksing thingki Total shutdown manungda ahenba pamdaba thodoksing thokdana bahadna security force kangbusing mpham kya da deploy tawrabasu bangi khongjang changsiliba singi marakta ungkhatna bagi thodoksing gi oinadi hojik phawi oina oiba paw leitri Trong lawi misiga mai lenena lupsingna hawju chathariba total shutdown gi khongjang asina miyamda chaitheng kaya mayok naribasi yenglaga handopiu West Bengal da pangthokadoriba mikhala si loreba matung de serasta counter insurgency expert yauna ahenba force kya tharak lagani haina chief minister secretary pangthokhiba pawgi mifam amada home minister Govindas Konthojamna phongdokre Mahangna makhatan haikibada trong lawi misigi matangda JAC amaso victim gi family singa unaduna warishana kibadуда lone yadaba khara yawba aduna tana ayamba demand singdi yanakhrabani adubo victim family na yumgi miyoi singa khanarukhige haina chatkhraga atopa demand ani hapchillaga bangi khongjang asi lauthorakhibani lenga ka warishana kibaduda leikidraba angangani dugi apokpa mapa oina mangang ngambada NIA na trong lawi thodoka mailena chathariba investigation gi progress ado kari tangkak yorabagi habadu khangnaba mahak masa hojik BSF ta lariba dugi mahutta state force ta chana post am pirige state force ta mahang lairabadi progressing adu khangmangam lagani mahaki loina bi nurse oi hariba dusu state ta chana post am pirige haina khangkiba lairabani adubo imung manung khanaru kige Haina chat kharga JAC amasung lup kharga pullaga bangi khongjang laukthorki basi banasina maramoiraga miyam awaba kaya mayok nagadori basi yengnaga handok piyo banna je thing piga dori basi nomagi shu nomlaga chari ba khakta natna academic career sing desu achoba apan ba ama piga dori bani lomi sin missing desu achoba je thing fanga dori bani ngarang Imphal ukhul lambi da thokiba thodo adubusu lenga ki maikidagi akan mamong na condemn tawi thodo adugi matangda tangkul katam naw na pirakhiba memorandum aduda yawriba demand sing adu ayamba yanare thodo adu NIA rasinadna thigat hanba lekhidraba sing imung manungda lengang na pifam thopa compensation gi senpham amadi soklaba sing adu su lengang yaling bada yanakhrei Serasida deploy tawriba Central Paramilitary Force Company asi punna chani humfutar ni thoini masigi manungda company marifuni pandi West Bengal amasung Tamil Nadu da mikhal pangthokadoriba asiga mailenena hankre CRPF ki company 15 masu withdraw tawgadabani adubo Chief Minister na center da paw fauna badagi makhatana withdraw tawroi khangalakle Howjik Ladiba Central Paramilitary Force ke company asi chamaga marifumari ni thasigi kulhumdoyam sung kumapanda West Bengal gi mikhal pangthokadoriba si loiraba matungda ahenba force kaya matharak lagani howjik ladiba lenga sisu thahum phatriba no balenga amani state asida tangduloita film lehanna balenga ki chapchaba firep lei lenga pakhaliba thabak thorom sing asida miyam su mapung faba cooperation pibiu haiki
Leibak miyam gi khanduna Joint Action Committee Against Killing of 2 Children at Tronglawbina kaukiba numit mangani gi total shutdown khudaktagi handokpinaba amasung KCP na matam kuirabadagi ban blockade amasung shutdown na thamlakkiba athingbabu ngakna chatpinaba Kangleipa Communist Party ki Information and Public Relations Department ki Secretary na thadorakpa cheralamana phongdorakli RPG kapsinduna tamthi mong thawai lobikhiba apikpa angang ani amasu madugi tunguna CRPF na minungsi yaudaba mongda kapna hatpi khraba thobasingi imung manungi awabada KCP na thamoi shokna nungaitaba phongdokli amasung amato oibagi wakalon phongdorakli asigumba miyeba kunagi chatnabigi wanguda tawrakhiba attack aduna pirakhiba chaithing adu wahai khaktada mapung phana phongdokpa ngamloi amasung attack adu chathakhiba saram chachatpa miyoising amasung khulai paijadaba micham singbu hatkhiba CRPF ki partner singdu masak khangnukduna maralgi matu ina chapchaba chairak piba haibasi ngasigi loilam lenga ki mathawni kariguma mathaw asi lenga chatpa ngamdrabadi miyam changduna revolution torokpa haibasi mahausani pumnamasi oiragasu hojik total shutdown koribasingi khoishaunaba du yamna maram chabadi oiragasu numit mangani thamjinbadi maram chadi haina lupna lawi maramdi masina khwaidagi chawba chaithing piribasi ngasi lenga asta leiriba mantri mandol Sing anatraga senjau paiba imung manung sing nate aikhogi nongmagi chara talaga hingjariba imung sing amasung mahairoi khunai dani haina cherulasna phongdorakle Kuki narco terroristing gi mathakta military crackdown tawduna muthat pangamdragade Manipur gi Chief Minister amadi Home Minister moral ground da from thadofam thoi irang asigi haurakfam BJP party ni BJP gi political activities sing social boycott tawragani haina coordinating committee on Manipur integrity ko komina phongdorakli wafam asi lamfel da leba ko komi office ta pangthokpa pawgi mifam amada ko komi convener YK Dhiren hai Kumjali singani kulumdagi haurakhiba irang asida India lengang thadokpa proxy army seasonaduna chatharakpa proxy war amani haiduna kokomina lawduna lakle irang haurakpadagi hauna miyamna khangle madudi proxy army singna sophisticated weapon paidna michamiyam halakpasda State Security Force amadi Central Security Force na kariguma thabak amata lawkhatkide nakalamaromda proxy army seasonaduna chatharakli balana sida koki terrorist singi mathakta Military crackdown tawduna irang asigi warosin purakpa ngamgani haina lauraga laklagasu ngasi fawba paliba lengak mamangda palamba lengak nasu piyalengak nasu irang loisinbagi mahutta miyamda utchaibagi thabak chathaba leptri lengak chupli pariba singasna tronglawbigi thodokta chenabasing fadna ahakpa cherak piba ngamdraba Kuki terrorist singi mathakta military crackdown tawba ngamdragadi Chief Minister amadi Home Minister moral ground da fam thadofam thoi Chief Minister Najiriba amade ukhul chatna miyam da thamkiba wafam sing adu leader ama oina thampam thokpa wafam nate kuki singna ambush tawna tangkogi mi ani harkibagi thodok adu Chief Minister na peace ki wari shana bachaliba adu kuki singna fagi tahanba thabak thong amani Chief Minister na chingda chatlaga kuki singna micham yam harpagi thabak chathaba sina lenga sibu hena usitaba amadi Chief Minister gi mamai da kupang na thabaka chamani Lunina miyam tangshilakpa ihosingda security force ngi kahenba thabak thawngsing chathariba si akanba mawongda kandem tawi proxy war lefalu military crackdown tawgadabni CRPF personnel sing mathakta action lawkhatlu haiba kholaw sing lawna makhata na khongjang changsilakani haina su phongdokhi 공정이 문ungchana Manipur tongan mawafam singdagi aikoi maikai sinba thungdagi aikoi punchilakanda Chief Minister amasung Home Minister gi yumtana aikoi haiba military crackdown to amasung CRPF singi mathakta action lokhalu amasung proxy war lefalu haiba kolau siga loina ba miyam goiba aikoi khongjing chengchenduna aikoi makoidagi paukum makoigi stand ado firep ado aikoi longina bagi khongjing chengchin jarakani loina Miyam ki oiba rally chatpa matamda miyam ni hingsha ki thabak sing petrol kerosene bomb naudi amadi nungna security force singda langba tawbiganu haina Imphal West ki Superintendent of Police KSSC Bakanta Singh IPS na miyam ki mafamda apel tarakli wafam asingasi Babupara da leiba Imphal West SP Conference Hall da pangthokhiba paugi mifam amada phongdokhibani mahakna makha taraduna hai handak iram namasda thokliba Laibak Tiba Taudo to Yanin the Pongdopo in a district Ayambada in my bill singna Toklaktuna, my rally chatba, protest of Bunaching Bakayama,
ꯆꯠꯊꯗꯨꯅ ꯂꯥꯛꯏ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝ ꯐꯖꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯨꯅ ꯄꯟꯊꯨꯡꯐꯝ ꯐꯥꯎꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯆꯠꯍꯜꯂꯤ ꯑꯗꯨꯕꯨ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯄꯗ ꯔꯦꯂꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯈꯨꯗꯣꯞ ꯈꯔꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯅꯥꯎꯔꯤ ꯀꯥꯞꯄꯅꯆꯤꯡꯕ ꯀꯌꯥ ꯆꯠꯊꯔꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯀꯌꯥ ꯊꯣꯛꯄꯅꯤ ꯑꯃꯗꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯀꯌꯥ ꯃꯉꯛꯄ ꯌꯥꯎꯏ ꯃꯗꯨꯁꯨ ꯍꯥꯏꯕꯤꯗꯅꯕ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯅꯨꯡꯂꯪꯕ ꯅꯥꯎꯔꯤ ꯀꯥꯞꯄ ꯇꯧꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯌꯥꯝ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯞ ꯕꯣꯝ ꯀꯥꯞꯄꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯁꯣꯛꯄꯟꯁꯤꯡ ꯌꯥꯎꯈꯤꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯌꯥꯎꯔꯛꯄꯗ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ Security force da maximum cooperation pigiraga anaraga cooperation pinaraga punna chatmisi. Thank you. ngasi khurai pana apunba singlupna sinduna me tang ahum lisingani kulumdagi kukinar ko terrorisna manipurdagi yelhomi furup singbo muthatnaba changchilapa khongjanggi makhada april tang 3 ta trongnaubi amadi april 9 pak ukhrugi mihar asingbu yaningdaba amadi maraliba mihar pasing khudakta farna wayel chathabiyu haibagi mihar chibu yaningdaba amadi maraliba singjayak fanghallu haibagi wakat mifamama nungthilgi pungani taba matamdagi lamlong kaithelda pangthuki tharamadu loisilakpada human chain semna kholau lauke Buki narco terrorisme ru khangna Buki narco terrorisme ru khangna NRC chaudhri aina census bangkokna Kuki singna maiteda amuk naga ichil inaw singda amuk onjinna mihat mipun chatharakliba asi iramda manipura si thugainaba amadi yellow furup sing muthatnaba changsilapa lalong singni mihat mipunda chenaba sing lengangna athubada logi oiba chairak piyu haina androkhulgi miyamna ngasi wakal khongjang changsinkhre tha asigi tareta tonglaupi awang lekaida kuki narco terrorist singna ahingda bom kapsinduna pikliba ngang ani hatkhiba duka mamabuna soghankiba thodo amadi makha chatharakpa miyamgi ihauda CRPF na nongmei kapna micham ahum sian khiba thodok sing adubo yaningda phongdo aduna all andro youth club organization all andro maya paibi association all Imphal East District United Club Organization amasung ECDO na amuko COHR MSF amoba amadi PLM PAM ga khusham naraga punsen na Imphal East ke andro kaitheda leiba purirum masangnenda wakal khongjang sing ado sangshin khibani tongan ba lupsing basing su saruyadna hauzik oya fibam asigi matangda sangdokna miyamda thamnakiba ngasigi wakal khongjang aduda saruya khiba singna long live manipur ekhogi leibak ekhoina ngaksagadabani go back central forces micham hatpa yaningde trongnau bi thodok yaningde amadi manipur gi saktam kai bi yaroi haibena chingba kolau kya su laukhe Kuki narco terrorist na trongnau bida bom kapsinduna tumlaga leijaba pikliba ngani hatkhiba amadi thodo adu yaningda phongdok aduna mi ahum so CRPF na nongmina kapna hatkhiba bo yamna kanna yaningda phongdok na ngarang numidang Thobal district Langathelda masing yamlaba Maira PBM di yochingna Maira khongsa chatkhre Langathel apunma Maira PBM di Langathel gi club singna sinna Langathel kaithelda miyam pullaba matung masing yamlaba Maira PBM di yochingna kholau kya galunina Rally chatpa haukiba rally adu khongjom kaithil fawba laklaba matung national highway da khongjom gi sangai khong fawba chatlaba matung amuk halakhi Maira khongchat aduda saruya khibi Maira paibi amna thokriba thoduk sing asi yaningde manamadna khongjang jangshiliba misam singda CRPF na nongmei kapsinduna micham hatpa sing athobada chayak piu hadna manipura mitop khandokri fawba mikok thiba yaroi haikhe Maya khongchat aduda manipura kokina ko terrorist muthat kadabani micham hatpa yaningde angang hatpa yaningde go back central force manipur gi ngamkhai kai ba yaro yamati khogi iramdam isana ngakchar gi haba kolau sing su lauke
All Manipur Nupi Maru Kaksing Area Gi Kunmanga Shuba Conference ngasi CPA Kaksing Local Council Office ta pangthokre ngasi gimpham aduda Y Ivetombi SP Sak Nongmaithem Baigavati Luna All Manipur Nupi Maru ki President Sorojunina President member sing oina saruk yake mpham aduda hojik oriba Manipur ki chahi homhelaba kangluki irangna maram oireduna Miyoi kaya punsi pikam nakiba mayuma kay may thadobina relief camp ta changdafum lawduna lariba miyoi sing asibo Central Government amadi Manipur Government na athu matamda waroshin sing puraktuna masa masagi mayumda hanjin hanbiu chatliba tha April ki tang taleta trongnau bida bo napana pikliba ngani hatkiba du mamabuna aso apan nangkiba micham ahom hatkiba April tar nipanda ukhulda miyani embus tawna hatkiba thaudokpo akan mamongda kandem tawi amasong mihar pasing athu matamda fadna matik chawa chirak piu haina Central amadi Manipur Government gi Manipur Government ta takshinaba warap lauki Jai Hom Shuruglaba Manipur Tukliba Irangasi Kara Ingtare Kanaruraga Handakta Muk Haukiba Tha Secretariata Kukinar ko terrorising Jungnabasing Muk bomb Kaptaraktuna Trongnau Bida Pikliba Ngani Hatkiba Tadu Adu Central Forcing Laina Karam Tukliba no Haina Hangba Jangnubada Mi Hom Amasu Nomaina Kapna Hatkiba Ukulda Muk Jumna Lambi Chachabasinda Nomai Kapsinduna Naga Hatkiba Dadi Karisu Haidana Tumilai Shiliba Manipur Ngasi Miam Para Biba matam oire haina konthozam AC ki haikruzam dagi social worker open oinamna phongdorokli open oinamna thadorakpa video release amada makha taribadi kukina khulai pairaga jagoi shaba DC office mai thaba mi hat padadi tawningba tawhanba maitaina tawragana hatpa faba punba kaya tawribasi yahaliba makhoi gi chauki tudaga lori haina tumilai thokpa ngamliba Manipur lenga ki MLA sing amadi India lenga ki lusingba singasi miyam chap manaraga lakadawri ba lisingani kuntre ki election da achawa parata bihawasi natraga di lisingani kunthani thuidadi kana amatna karishu haiba ngamloi haike Aikoi amata oina hingminasi haibagi wakalonda kaksing apun belupna ngasi kaksing makha lekai khong paringda leiba differently able oiraba khetri mayum chingne jahi yangkhai mari apokpa KHH yaimada tangai fadaba polamsing mating pangkhre ngasi kaksing apun belupna senduna tengmang khibadu da nomugi oiba changdraba yadraba sizinanaba polamsing jeng KG Chamakun amadi senpham oina lupa lising tara amasu khushinaki nasigi tengmang khongsat aduda marilenana kaksing apun beluki member ama oriba Laisrum Rajuna phongdokhibada aikoi masel amata oina awana tarabasingda mateng pangsinminaduna amata oina hingminasi haibagi wakhalonda ngamjaba khara lup asigi member singna angamba khaigatnaduna mateng pangbani Makata na su pibam soklaba miyoi amadi imung singdasu lupas na ngamjaba mateng pangkikni aikoi amata oina ponsiduna amaga mateng pangaduna hingna si haina su phongdorakli panbeyai kaksing apun belop asi hauji baraki tongan balamda defense ki line da thabak tawiba singna ponsiduna semba kaksing oiba lup amasu oiribani Kanglai Park Students Association KSA Jiribam District Council na senduna Jiribam ki bauprata laiba Jiribam Higher Secondary Playground da thasi April ki tang tara tarukta ki chatharakhiba tara mangarak shuba Jiri Sports Meet 2026 hongna bimadung ngasi loshinba ki tharamasida desamga KSA ga football final match sanaki desamna KSA bu panjal ahum soinoda maiti bapirna desamna champion aduga KSA Narana Saptaki ngasi loshinba ki tharamasida Jiribam Higher Secondary Principal in charge KS Indi Kumar Singh, KS Jiribam District Council President KS Somojit Singh, Jimwak ki President T. Jini Devi, IPSA ki Jiribam ki President G. Bohol Sharma, SWA Jiribam ki President KBM Nungshi Devi, Borobekra Jiribam District, Manipur ki Sub-Division Collector Moyangthem Devanand Singh, KS Head Office ki President Seram Hemjit Meitei Andok, Head Office ki President Jinkai Luang Jamasong IPSA, Head Office ki Secretary General Nongthomum Sanajaw Mitei haiba mui singas na mathang sina President Member oina dais da famki Arubida Moripa Amhana miyam da bizare Trongnau bi thotoki mayukta kaukiba total shutdown chathari
Manipur ki Home Minister Govindas Konthongjamna chathariba total sadam handokpinaba apel tawrakli. Lunina kuki narco terrorist singi matakta military crackdown tautna mathapangamdrabadi CM amadi Home Minister from Thado BJP ki political activity boycott tawragani haina kokomina phongdorakli. Imes PAODAM pizaba ngasi ti matang sa losinjare meeting tabilo sa bukurumjare.